ngasi phongkiba tongan-tonganba pauche-singdagi lokhatjaba maru oiba pau khara sandokna pijari. Churachandpur da chahi nauribi wakal mima nadrabi nupi macha ama sakhangdaba singna rep tawraba matungda hatoklamle. Churachandpur district ki Thalon subdivision ki manung channa lairiba Langjai faida chahi nauribi wakal mima nadrabi nupi macha ama sakhangdaba singna rep tawraba matung hatoklaga thamlamle hairi. North East Live TV gi report amana hai mamang thadagi haujik phawbada thodok asi tharaga Churachandpur district ta chahi nauribi nupi macha sing rep tawraga halambagi thodok mari subani. Nupi macha adu ngarang laja faida sing chanba chakhibadagi halaktre haiduna imung manunggi miyoi singna thirubada mahakki thawai yaudraba hakchang oina phangba ngamkhibani. Mahakki hakchang adu mahakna challuba sing mapun adugi mathakta taduna leiramba thengnakibani hairi. Ningsingba yabade Churachandpur district ta tha asigi mari dasu masagi chahi 10 kaktamak ngairibi nupi macha ama Rep tawraba matungda hatoklaga thamlambagi thodok thokrabani. Haukiba March dasu masagi chahi 4 kakta ngairibi nupi macha amasu Churachandpur district ta hangliba relief camp amagi manakta thawai yaudaba hakchang oina taraga leiramba thengnakibani. Leikidrabi nupi macha adugi hakchangi ngaksamda sokpagi dakpham kaya leirambaga loinana hakchang adugi mafam kaya da teiramba thengnaki. Thodok aduga mari leinana leikidrabi nupi macha adugi imung manunggi miyoi sing amadi Zomi Mothers Association yauna tongan-tonganba CSO kayana phongdorakpagi matung inna nupi macha adu rep tawraba matung hatoklambani haikibani. Churachandpur district ta sahi nauribi nupi macha kaya mathang rep tawraga hatoklambagi chang hengalakpa asina nungnangningai oiba phibam amada leire hainasu report asina makha tari. Makha tarakpa update lambi sembagi thabak thingjilakpadagi Khetrigao ACG MLS Nurul Hasanbu miyamna boycott tawkhre. Matam kuina sembidana leiruraba Khetrigao Kendragi top Dusara Gram Panchayat na konba mafam singi lambi semnabagi Kistonna thabak paikalakpaga loinana sem sabagi thabak hogolakpada Kendra asigi MLA Sheikh Nurul Hasanna PWD da hairaga Kistongi thabak thingjilakpa asi laibak thibani. Praja singna Harauba pokliba development ki thabak asi thingjilakpana maram oiduna Kendra asigi MLA Sheikh Nurul Hasanbu top Dusara Gram Panchayat na konba mafam singda boycott tawre haina lauthokre. Lambi semba thingjilakpagi matangda top Dusara Gram Panchayat ki manungda leiba club amadi maira paibi singi oiba mifam ama ngarang top ta leiba social athletics club ta pangthoklaba matungda warep asi laukhibani. Miyamgi oiba warep asi lauraba matung tinkiba miyamna thabak sufamda chatuna Kistongi labor amadi miyoi sing hanba yaroi haina khambada natana garida hapgatuna purnaba honaramba thabak subagi polam kayasu garidagi miyamna lokthaki hairi. Hiramasigi matangda maira paibi ama oriba top awang laikai mahila mandalgi secretary Sanam Ongbi Kunjalatana phongdorakpada afaba lambi karino haiba masak khangnana leiruraba matung lambi sembagi thabak Kiston company na haudorakpa asida miyamna nungaiba phaunaribani. Adubu ngarang numidang pung 12 rom tarakpa matamda MLA Nurul Hasanna Kistonna paikatliba thabak asi thingjilakpadagi company asigi miyoi sing amadi thabak subagi polam sing loisillaga punaba honarakpa asi miyamgi oina laibak thibani. Lambi semliba asida MLA masasu yauribani. MLA masasu haraupum tholibani. Adubu masigi ona tainabada MLA asina athingba thamjilakpa laibak thibani haiki. Nurul Hasan to dusra gram panchayat ki social Khetrigao kendra ki MLA Nurul Hasan to dusra gram panchayat ki social Makha tarakpa update Manipur gi irang laksin nabagi damakta center na IPS officer 13 depute torokre. Manipur da hojik oiriba phibam asi laksin naba lokolakpa khongthang ama oina center na 2023 batch IPS officer 13 Manipur da depute torokre hairi. Indian TV gi report amana hai IPS officer 13 Manipur da punna depute torokpa asi sahi amagi manungda khwaidagi yamna IPS officer sing state asida posting torokpa oiri. Mamangda state asida tharakiba IPS officer singi deputation report ki matung ina kumja 2019 da officer amata tharakhide kumja 2019 da IPS officer ani kumja 2010 da IPS officer ama amadi kumja 2019 da IPS officer ahum tharakhibani. Official singna phongdorakpagi matung inna Manipur da amukta IPS officer 13 depute tawriba asina state asigi administrative machinery mapangal kankadanba on ground
फगꯠहनबा अमदी इंटेलिजेंस कोऑर्डिनेशन दा चाउना मतेंग पांगबा ngamlagani हाइरि मखा तारकपा अपडेट नोंगमै कापसिनखिबदु चिल्ड्रेन होम दा कापसिनबा नते हाइना NRFM ना सेंगदोरगली सबोलबन मैनो लेरक्ता लेबा कॉन्ट्रैक्टर खाइदेम कलाचानगी गारीदा नोंगमै कापसिलंबा अदु लोना थिंख्रबा लालुलुप NRFM ननी हाइना लुप असिगी सेंट्रल हेडक्वार्टर की इंफॉर्मेशन एंड पब्लिसिटी सेक्रेटरी सनाजाउबा मैतेना थादोरकपा चिरोल अमना खंगलगली चिरोल असिन मखा ताना हाइ नोंगमै कापसिनबगी थौदोक अदु चिल्ड्रेन होम अदुदा कापसिनखिबा नते कॉन्ट्रैक्टर खाइदेम कलाचानगी गारीदा कापसिनबनी महांगना लुप असिबु थवई उसितना ngakjaw thekpagi mawongda makhatana tawdanaba lupna warning pibani makhataba saruksu party asina khaktuna thamli thodo aduda central home ga karigumba mari amata lainajade thawong adu lup asina kayarak hana khangan khraba matungda chathakibani adum oinamak khaidem kalachana masa ngakthokjanaba children home adu sungoi oina sijinaduna leire thodo aduda होम द लेरिबा अंगांसिंग अदु सोक्तनबा महाकी गारीदा नोंमै कापसिलमखिबनी मरी लेनबा सिंगनसु होम असि अतोपा मफमदा होंदोक हौबना फगनी अंगांसिंगबु सोहनबदी लाइरादना अकी अखंग थोहनबा हाइबसी लुपकी कांगलोनगी मखादा अथिंगबा लेजै अदुम ओइनमक तंगाई फदबना थौदोक असि थोखरबनी मणिपुरदा हौजिक ओइरिबा फिबम असिदा असिगुम्बा थौंग अमा पार्टी असिना चथनिंगदुना चथखिबा नते हाइदुना सेंगदोरगली मखा तारकपा अपडेट अथुबा मतमदा अनोबा लेंगाक अमा सेमलगनी हाइना टी रोबिंद्रोना फोंदोखरे मणिपुरगी फिबम असी हौजिक तपना तपना फगलकपागा लोइनना अथुबा मतमदा अनोबा लेंगाक अमा सेमलगनी हाइना थांगा केंद्रगी MLA टी रोबिंद्रोना फोंदोरगली डेकान हिलगी रिपोर्ट अमदा MLA टी रोबिंद्रोना हाइ मणिपुरदा तंगदु लेताबा हंजिलहन्नबगी दमक मैतै अमदी कुकीगी CSO सिंगे मरक्ता पीस टॉक चथबा हौखरे मणिपुरदा हौजिक लॉ एंड ऑर्डर की फिबम फगलकले अथुबदा मणिपुरदा अनोबा लेंगाक अमा सेमलगनी हाइबगी थाजबा लेरे मैतै अमसुंग कुकीगी लेजिस्लेचर सिंग अथुबदा वारी सारबा याना लेरे BJP मणिपुरना लुजिंगबा अमदी खनबा ngamdaba natraga party asigi manungda wakal manadabagi isu karisu leite pumnamak amata oina lemenari amadi apunba manipur amagi damak khongpham chena lepkani haina su mahangna makata na phongdoki haina report asina makatari मखा तारकपा यामना मरु ओइबा अपडेट अमदा मैतै सिंगना थांजिंग चिंगदा लाई खुरुंबा थिंगबा हाइबसी हिंदू सिंगी कैलाश अमसुंग मुस्लिम सिंगिना मक्कादा लाई खुरुंबा याहंदबा गुंबनी हाइना सिविल सोसाइटी सिंगना फोंदोकनरकली कुकीगी सिविल सोसाइटी ऑर्गेनाइजेशन तरुकना मैतैगी सेंगलबा लाइफमलेन ओइरिबा थांजिंग चिंगदा मैतै सिंगना लाई खुरुंबा यारोइ हाइना फोंदोकिबा वाफम मैतै हेरिटेज वेलफेयर फाउंडेशन ना कंडेम तौरदुना कुकी सिविल सोसाइटी ऑर्गेनाइजेशन सिंगी वाफम असी हिंदू अमसुंग मुस्लिम सिंगदा कैलाश पर्वत अमदी मक्कादा लाई खुरुंबा लाकपा यारोइ हाइबगुंबनी हाइना फोंदोकनरगली फाउंडेशन असिना इबुदौ थांजिंगी खुबम महिरोलदगी मैतै सिंगी ओइबा असेंबा लाई खुबम अमा ओइना लौनदुना इरात थौनीबगी थोरमसिंग चही लिसांग सिना पांथोकतुना लाकपने असिगुंबा लाइनिंग लाइसोन तौबदा अथिंगबा पीरिबा असि तौरोइदबने कुकीगी सिविल सोसाइटी तरुकना मैतै सिंगबु थांजिंग चिंगदा लेरिबा इबुदौ थांजिंगी खुबमदा बफर जोन फाउदुना लाई खुरुंबा लाकपा यारोइ हाइना एप्रिल 9 दा फोंदोकिबा वाफम असिना हौजिक स्टेट असिदा लेरिबा इरांग असिदा अमुका हेना टेंशन पीबगुम थोकले कुकी ऑर्गेनाइजेशन सिंग असिना कुकी जो मियामगी ओइबा इंडियन कॉन्स्टिट्यूशन गी मखादा पॉलिटिकल सेटलमेंट अमा पुरक्त्रिबा फावबा मैतै सिंगना कुकी ताबा मफम सिंगदा लैबा मैतै सिंगी अरुबा लाइफमलेन सिंगदा चंगनबा होनरिबा असि इरांग चाउना थोकनबा होनबनी मसिगी तुंगदा थोलकदबा अफफता दाइता मसा मसाना पुजगदबनी हाइना फोंदोखिबा लैख्रबनी कुकी ऑर्गेनाइजेशन सिंगी पौखुम ओइना मैतै हेरिटेज वेलफेयर फाउंडेशन ना अकनबा वाफुंगा लोइनना तौरकलिबा थ्रेट असि याबा ngamloi हाइना फोंदोरकली कुकी सिंगना थमलकलिबा थ्रेट असि कॉन्स्टिट्यूशन ना पीबा फंडामेंटल राइट हाइबदी फ्रीडम ऑफ रिलीजियनिज्म प्रैक्टिस अमदी फ्रीडम ऑफ मूवमेंट असि फोंगना खोंगोइनबनी हाइरि सही खुदिंगी लाइनिंग लाइसोनगा मरी लैनना मैतै सिंगना थांजिंग चिंग कादुना इबुदौ थांजिंग खुरंबा लाइटिन लाइसोन थोरम असि महिरोलदगी पांथोकतुना लाक्लिबा थोरम अमने फाउंडेशन असिना सेंगलबा थांजिंगदा लेरिबा इबुदौ थांजिंगी खुबम असि कुकी सिंगना
ꯃꯥꯡꯊꯣꯛꯇꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯀ꯭ꯔꯣꯁ ꯌꯨꯡꯁꯤꯟꯗꯨꯅ ꯃꯩꯇꯩꯁꯤꯡꯗ ꯈꯠꯅꯕ ꯍꯧꯕꯒꯤ ꯊꯧꯗꯣꯛ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯆꯤꯡ ꯑꯁꯤꯕꯨ ꯃꯃꯤꯡ ꯅꯧꯅ ꯊꯣꯟꯖꯤꯟꯅꯕꯁꯨ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯑꯀꯥꯏꯕ ꯄꯤꯕꯅꯤ amani nongna irang thoknaba sinbani haina foundation asina phongdorali Maitai Heritage Welfare Foundation ga mari leinaba authority singna hiramasi gi matangda matik chaba action athubuda lokhatnaba appeal tawraduna issue asi thuna loisinaba hona haudrabadi sathiraba irang tholakpa yabagi akiba amadi kanglop ani gi marakta hena nungsinhandanaba poklakpa yai hairi Maka tarakpada PM amadi Home Minister gi thong yaningde haiduna kairau kendra gi khul ahum gi oiba mass protestation rally chatre Parliamenta Waf Amendment Bill lisingani kunmanga pass tawkiba asi Islam lining chatpa singi mayoktani Prime Minister Union Home Minister BJP gi thawongbu yaningde haiduna khul ahum gi oiba mass protest rally come sit in protest ama triangular village ground kyamgaida pangthokre haina Jamit ul Ulama kairau kendra gi maikaidagi phongdorak bachirol asin makhatana hai chirol asin hai waf haibasi karino waf haibasi alhada loinaidraba sawap ki damak kathokpani waf ki property asi yonba yade amasung kanaguma me amana munbasu yade adubu income generate tawbadi yai Makha tarakpa yamna maruoiba pau amada Manipurda law kaina changthilakpa mising khanghen hengalakpadagi khunai amadi lengak londa chauna akiba oirakli haina asang kasarna phondokli State asida law kaina changthilakpa miyoi singna mahousagi changdagi hendokna mising hengalakpadagi khunai amadi lengak londa chauna akiba ama oirakle haina Indigenous Peoples Forum Manipur IPFM gi President Asang Kasarna nungnangba phongdokre New Delhi da leiba Press Club of India gi conference hall da pangthok kiba paugi mifam amada Asang Kasarna hai Mahousaga manana misingka hena hengalakpagi chang asi ngasi mak Jiribam district ta masak thokna uba phangli district asida 1958 amasung 2013 gi marakta mising chada marphu point kunithoi gi changda hengalakli haibasi chapchana uba phangle hena ngaglibadi state asida kumja 1964 dagi 2002 fawada mahoksaga manadana khul masing khangen hengalakpa asini Manipurna India da tinkraba matung state asina hogiba chahi kunthra rom asida mising chada kunthra gi mathakta hengalaktuna lakli 2002 2013 fawbada mising hengalakpagi chang asi chada 13.5 oiki matau asumna state asida decade amada mising chada 32 gi changda hengalakpa asi mahoksaga manadaba matauni haiki mahana makhatana paumisingda phongdokiba wafamda state asigi yelomi nataba singna khundaba kangpokpi amasung Churachandpurda anoba khul kaya masing khangdana thorakpa asini maramasina asigumba phibam masina yelomi singi tungi punsida kari oirakani haibada akiba phawai khunai asida achauba akaiba ama pirakpada natana laingak londasu chauna singnaba ama oirakliba asi mising ka hena hengalakliba asina maram chana yengsin haudrabadi hena awaba phibam ama lakani haina Asang Kasarna nungnangbaga loinana phongdorakli Makha tarakpa update andro khulda kihan khanganduna senkhai thungkai toba yaroi haina wakat mipam chathakre andro khul manungda kihan khanganduna puba thangba ngamloidaba senkhai thungkai toba yaroi nampuda sel khaibagi hainabi thadou miyambu maram chadana wahanba tokpriyu haiduna garang andro panam ningthau laimangda andro khulgi mera paibi employee welfare association amadi club yauna wakat mipam chathakre garang chatakiba wakat mipam adu andro Pana loisang all andro mera paibi association mera paibi apun malu andro municipal council all andro government employee association the Eastern Scheduled Caste student union amadi andro youth club association na punduna chathakibane wakan mipamaduga mari leinana khulgi khulakpa sagolsem chandrana hai Manipurda tholiba irang asida mathau taba angamba matengsing khul asidagi pangduna lakle adubu ka henba senkhai torupagi thawong ama chatharakpa si kudakta lepiyu masida leita lairaba lal asina sogaliba miyosingda awaba chaitheng ama chauna pire lan asina sokhandaba miyoi leitrabani khangba ngambagi pangalga wangmada puba thangba ngamloidaba senkhai thungkhai torukpa asi henjilaklabadi miyamda chauna chaitheng nanglagani maduna nungaitaba kaya thoklakpasu yai haiki
Mairapaibi apun malup androgi president Yungkhaibum Leirang Tonna Haikibada Lal Asina Maram Oirega Miam Awaba Kokta Leribane Adubu Androgi Miamna Lebaki Honariba Singi Angam Mateng Amadi Chana Taknabasing Mateng Pangduna Lakli Makogi Awaba Tarakpa Matamda Leptuna Lakli Adubu Handak Androda Tungan Balup Sing Yauna Puba Tangbangam Loidaba Sankai Tungkai Kaya Torokpa Asina Miam the Awaba Polum Hapkatle School Tauriba Later Lairaba Kayada Sankai Tauribasi Miamgi Awaba Asi Yenglaga Lepiro Handok Piro Haina Akanba Wapam Tamlakli Makatarakpa Pauda Manipur Police Amadi Assam Rifles na Supari Maru Tan Humpunipal Gakonana Miyoi Taret Fare Manipur Police Amadi Assam Rifle na Kangpopi Police Station gi Haibung area da Chathakiba Operation Amada Supari Maru Tan Humpunipal Pagatpa Ngamkibagal Lunana Miyoi Taret Su Pagatkre Joint Operation Aduda Security Force na Nagaland gi registration number oiba heavy truck anidagi Supari Maru Sing Adu Pagatpa Ngamkibane Official source na hai Security Force na Imphal Amadi Assam gi Seizure Samnahaliba National Highway number 37 Imphal Jiribam Lambi Asi Miyoi Kharana Ain Kaina Supari Maru Pugadore Haiba Pau Phangbadagi Kaithel Manbi Police Amadi Assam Rifles ki joint team Asina Haibungi Mafam Amada mobile check post hangduna lambi asida lakpa gari sing check tawbada hariba Supari Maru sing asi phagatpa ngamkhibani makatana joint team masina truck anida purakhiba Supari Maru sing adu purakpagi valid document sing yaudaba amadi Forest Department ki transit permit sing yauktabadagi Supari Maru sing adu miyoi taret na purambadagi phaba ngamkibani hari pharaba Supari Maru amadi miyoi taret adu makataba legal action lokhatnabagi damak new kaithen manbi Forest Beat Kangpopi Forest Division da sinakre hari Makatarwa Aruiba Pauda Technopol Amadi Imphal West District ki mafam kayadagi khulai sing phagatkhre lamdam asida pamdaba tawdok sing thoktanaba Security Force na lokalakpa section thorang singi manung channa Technopol Amadi Imphal West District ki tongan mafam kayadagi khuchu kulai kaya marum phagatpa ngamle hari Police tagi phangba pau amana hai Technopol District ki Technopol Police Station na konba yangang pokpida leiba border pillar IT7 ki akoibada thiba humbagi thabak chathabada khuchu kulai kaya adu phagatpa ngamkibane phagalaba kulai sing adudi incharge rifle magazine ani AK rifle magazine ama incharge rifle gi kapa yariba maru nifu AK rifle gi kapa yariba maru kuntra lethot round taruk 7.62 mm gi empty case taranithoi electric detonator ahum TNT slab ama bag macha ama camouflage uniform ama jacket ama blanket ama amadi khungum amani hari nakal amaronda Imphal West District ki Lamsang Police Station na konba phayeng sabal laikai da thiba humbagi tabak chathabada 9 mm ki empty case ani mortar round empty case ama military bell taranipal military bag tara hand glove taranithoi charger yawba walkie talkie mapan combat pen kuntra mari combat jacket manga combat shirt tara mapal combat t-shirt tara truk sleeping bag ama combat case kuntra mathoi combat scarf mapan military bag macha mari firing team ani thang ani amadi combat boot kuntra manga phagat pangamle hari amaromda Imphal West District ki Semai Police na konba Haibong Lok area dagi Khongnang Pokpi rom da chatpagi IBR road dagi su carbine ama 303 rifle ama hand grenade taranipal para boom ama phagatba ngamle hairi